Numit kharani leiraga Radha gi mamasu yumda putharakle. Radha di Arun gi wakhalda tumba chaba khangdana leli. Arun su Radha gi wakhaltani kanjariba. Numit ini haukraba matungda Arun Radha hoyi khungangda amuk lai. Lamhang adu tamna lakpada khongban macha ama chonglakpada tasenduna khongrau adu khara chotli. Mahusagi phajabana thallaba upal wapal kya leiriba mi leitaba lamhang abada phamduna lei. Arunna Radha da call tawi. Radhana nang asingmugi lairo. Arunna noigi mamangda lamhang ama leibado aduda phamdi ado khudai ama khakta yaro. Radhana khudai di karigiya. Arunna khongban macha ama kanbada puthakre khara chole. Radhana leirama lage. Ngihak leiraga Radha du khudai ama puduna Arun gi manakta thuna lai. Radhana se khudai sida leire hongdo hamta loina chole. Arun khudai adu hongdokduna choli choli tauba furit adu lituna Radha ga phaminari. Radhana kamai dorino loina choli dubo. Arunna khongbando kan baneba aduda adum tasilaba. Radhana laming khodana kalakhe peli. Arunna ado Radha ngasidi ai kenomta haige nang yagadra. Radhana hayo. Arunna punsisida nungsiba haibado masak khanglaktaba aine adubu kanagumbe ama urubadagi nungsiba ngasidi khangle. Masina aibu anauba sangsara amada pubiri. Mabu aina kayada ningjaba nungsijaba punsigi oina mabu aigi tawoijaningi. Misakto atay kanasu nate nang ni Radha ay nangbu thamoy siyengna nungsi. Matam kuina thamoy nungda phongdokpa ngamdana leirakpa wa adu nungsijariba mana hairaklabada Radha haraubagi ngamkai leitre. Adubu wadi ngangdana tumina phamduna lei. Arunna kaidoroge aibu thajadabra aibudi nungsidabra. Radha wa mata ngangdana Arunda chena konsinjai mamitagi mapisu tarai. Radhana aisu nangbu yam nungsiye yam nungsi nangmu nungsiba leite sangsar sida aigi thamoida lacharibasu nangtani nangna aigi sangsarni. Radha gi maithongda choina tarakliba samlang adubu Arun gi khutna tapna hugatpiri. Mittagi tarakliba pi adubusu taithokpiri. Arunna ngasidi aigi ningba thungle ai pele ai sirabasu yare. Radhana nangse aigi ta oijage ko mapok khudingdasu tolabi aigi mapokse narum thupna hingjage. Arunna nangi apamba pumba aina soidana tawgani. Fare chalasi thenge nangsu yumda thinaramlani. Radha ga Arun ga lamhangtudagi thoklai. Makhoi anina laglibadu leikaigi gunda khabaga mamanaba kharagana urami. Khabana Radhabu yamna pamsai nungsibadi nate. Arun ubada khaba mai haubu makai sauri. Mamanabaduna wasi Radha natra nupa amasu yaurine. Khabana aigi Radha di aigi ni kanagi su oiba yaroi. Nupa asina aigi lambida ayetpa pire. Mamanabaduna khaba nupa ase lemna khak tharoi si khaba kanano masak taksi. Khabana ngaiko ngasidi ngasi ore mathangda amuk lakreng si mathangda khungang asida amona laadi makhongla makhutla thudega thakisi. Radha aigi ni khabagi. Mamanabaduna itaw Radha se faraga oresu lawgadabani ko masakti haifet fazai he. Khabana adunabu aina pamlibasini lawgani aina soidana lawgani. Arundi chatkre. Radha su mayumlomda lai. Marakta Khabana lambi thatli. Khabana kaida chalubano Radha. Radha khababu ubada yehingaramdi thabama chalubani. Khabana hosiki nupado kanano. Radhana maduna na khangbagi mathau tade. Khabana oi na aingonda sagyam kalakano nangmu ngasimak faraga lawba ngamba nupane. Radhana aigisu ipa ibung yamna lei haido adi nang kya juga saroi
ꯑꯩ ꯆꯠꯀꯦ ꯍꯟꯗꯣꯛꯑꯣ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯔꯥꯙꯥ ꯁꯥꯎꯅ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ ꯈꯥꯕꯗꯤ ꯔꯥꯙꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯗ ꯁꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯔꯝꯗꯦ ꯔꯥꯙꯥꯗ ꯁꯤꯡꯅꯔꯝꯃꯤ ꯔꯥꯙꯥ ꯃꯌꯨꯝꯗ ꯍꯦꯛ ꯌꯧꯕꯒ ꯃꯃꯥ ꯏꯀꯥꯗ ꯆꯪꯂꯛꯏ ꯔꯥꯙꯥꯅ ꯏꯃꯥ ꯍꯤꯗꯥꯛꯀꯗꯤ ꯆꯥꯔꯕꯣ ꯇꯣꯝꯕꯤꯅ ꯆꯥꯔꯦ ꯅꯪꯕꯨ ꯀꯥꯏꯗ ꯆꯠꯂꯨꯕꯅꯣꯅꯦ ꯔꯥꯙꯥꯅ ꯏꯃꯥ ꯉꯁꯤꯗꯤ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦ ꯅꯆꯥ ꯋꯥ ꯑꯃꯇ ꯂꯣꯠꯆꯔꯣꯏ ꯇꯣꯝꯕꯤꯅ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ ꯀꯔꯤ ꯋꯥꯅꯣ ꯔꯥꯙꯥꯅ ꯏꯃꯥ ꯑꯩ ꯅꯨꯄꯥ ꯑꯃꯒ ꯈꯪꯅꯔꯦ ꯏꯝꯐꯥꯜꯗꯒꯤꯅꯦ ꯑꯩꯒ ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯩꯌꯦ ꯃꯥꯅ ꯑꯩꯕꯨ ꯌꯥꯝꯅ ꯈꯟꯕꯤꯌꯦ ꯑꯩꯒꯤꯗꯃꯛꯇꯁꯨ ꯌꯥꯝꯅ ꯋꯥꯕꯤ ꯇꯣꯝꯕꯤꯅ ꯏꯕꯦꯝꯃ ꯅꯪꯒꯤ ꯃꯇꯝ ꯂꯥꯛꯄꯅꯅꯤ ꯏꯃꯥꯅ ꯊꯤꯡꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯆꯦꯛꯁꯤꯜꯂꯨ ꯏꯕꯦꯝꯃ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯤ ꯌꯥꯝꯅ ꯂꯨꯕꯅꯤ ꯈꯣꯡꯐꯝ ꯑꯃ ꯍꯦꯛ ꯁꯣꯏꯕꯗ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯔꯥꯙꯥꯅ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯀꯩꯅꯣꯝꯇꯒ ꯍꯥꯏꯖꯒꯦ ꯇꯣꯝꯕꯤꯅ ꯍꯥꯏꯌꯨ ꯔꯥꯙꯥꯅ ꯍꯟꯗꯛ ꯏꯃꯥ ꯂꯥꯌꯦꯡꯕꯒꯤ ꯄꯩꯁꯥ ꯄꯨꯝꯅꯃꯛ ꯃꯥꯅ ꯄꯨꯊꯣꯛꯄꯤꯕꯅꯤ ꯃꯥꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯕꯤꯕꯅꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯇꯣꯝꯕꯤ ꯄꯨꯡꯉꯛ-ꯉꯛꯈ꯭ꯔꯦ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ ꯇꯣꯝꯕꯤꯅ ꯀꯌꯥꯗ ꯄꯨꯛꯆꯦꯜ ꯆꯥꯎꯈ꯭ꯔꯕꯅꯣ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯌꯥꯗ ꯋꯥꯕꯤꯔꯤꯕ ꯏꯕꯨꯡ ꯑꯗꯣ ꯃꯁꯛ ꯈꯪꯅꯤꯡꯉꯤ ꯏꯃꯥ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯔꯥꯙꯥ ꯃꯊꯟꯇ ꯍꯔꯥꯎꯖꯩ ꯔꯥꯙꯥꯅ ꯐꯔꯦ ꯏꯃꯥ ꯑꯩ ꯊꯕꯛ ꯏꯪꯈꯥꯡ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯇꯣꯝꯕꯤꯅ ꯍꯣꯏ ꯍꯣꯏ ꯇꯧꯖꯔꯨꯔꯣ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯒ ꯔꯥꯙꯥ ꯇꯨꯝꯅꯕ ꯐꯃꯨꯡꯗ ꯀꯥꯈꯠꯂꯤ ꯐꯃꯨꯡꯗ ꯂꯛꯁꯃꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯩ ꯂꯛꯁꯃꯤꯅ ꯆꯦ ꯗꯥꯔꯨꯟꯁꯦ ꯌꯥꯝ ꯐꯩꯀꯣ ꯑꯩꯗꯤ ꯏꯇꯩ ꯌꯥꯝ ꯑꯣꯏꯅꯤꯡꯉꯤꯉꯣ ꯔꯥꯙꯥꯅ ꯇꯨꯠ ꯑꯉꯥꯡꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯂꯛꯁꯃꯤꯅ ꯏꯇꯩꯒ ꯍꯥꯏꯕꯁꯤꯗ ꯍꯔꯥꯎꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯍꯣꯏ ꯏꯕꯦꯝꯃ ꯈꯪꯖꯔꯦꯀꯣ ꯔꯥꯙꯥꯅ ꯂꯛꯁꯃꯤ ꯑꯔꯨꯟꯁꯦ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝꯅ ꯈꯟꯕꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯁꯨ ꯌꯥꯝꯅ ꯋꯥꯕꯤꯔꯦ ꯂꯛꯁꯃꯤꯅ ꯑꯗꯨꯅꯦꯕ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯄꯥꯞꯄꯨꯅꯦꯕ ꯃꯥꯃꯨꯛ ꯐꯕ ꯅꯨꯄꯥꯗꯤ ꯐꯪꯉꯔꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯑꯔꯨꯟꯒꯤ ꯐꯣꯟ ꯂꯥꯛꯏ ꯔꯥꯙꯥꯅ ꯅꯇꯩꯒꯤ ꯐꯣꯟꯅꯤ ꯄꯥꯏꯒꯦꯔꯥ ꯂꯛꯁꯃꯤꯅ ꯄꯥꯏꯒꯦ ꯍꯥꯏꯔꯒ ꯃꯆꯦꯗꯒꯤ ꯐꯣꯟꯗꯨ ꯂꯧꯔꯒ ꯄꯥꯏꯈꯠꯂꯤ ꯑꯍꯝ ꯀ꯭ꯔꯤꯁꯅ ꯅꯠꯇ꯭ꯔꯣ ꯑꯔꯨꯟꯅ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ 이때 이거 농시브로 yen게 락스미나 호 이때 농시바 라다기나 마붕어 아룬나 까이사닝의 락스미 농시해 있을세 락스미나 라다 바일게 하이라가 마체다 폰두 피 라다 폰두 바이두나 마판다 톡레이 라다나 angangda karan yam nganganu ko 농시디 아룬나 마판다 암다 토우네 아두가 타완 자싱도 amta yengune Radhana aidi yengi Arunna penomang hene ngasidi Radhana Arunna matang mapokta nang kari oina pokninge Radhana adubura aidi tawan micha oina pokninge adudada nangdi mi oina dum poo aduga aibu numit khadingi adum yengbiyo Arunna, tale, aisu tawan micang nupa oina pokani. Radhana, adudi aina tawan micang nupi oina poktari ne. Arunna, Radha, mapok khudingda nangse, ai kita oisage ko. Radhana, nangge adum oidau leraba punsini. Asumna numit kharani haukhre Radhasu college kaba haure Nongmadi Rashina Ibungo
Ibemado ngasidi yumda amta purokdana imaudo masa amta yenge. Arunna haiba ngamda leramine. Hoi puroke ima. Rasina hai ibungo mi masado amu ikaini fazana hairaga puro napabung leitingaida imaugi khut amta yenge. Arunna akoi ma sidiko hoi ai chaloki ima. College yauraduna Arun Radhaga wari sanarami. Arunna makoida chasi haibada Radha yaninglamde. Radhana ai satpata leba imana horena mo tongami kholi hairakani ai ikaijeba. Arun noklaga imana ne poro warise mamogi khut yengni. Radhana as ai taleba. Arun sauna yare to sulalano ai sale. Arunna chatke tawbada Radhana magi khudangdu paiduna takphai. Radhana saubaga yamai ko. Arunna yare nang lehoro ai salage. Radhana ai yarage ba sauno ba. Arunna masaina dumna ko haibadro ai su sausinabada kyang wai khangbra hairaga noi. Radhana nang nukside jo. Asomna Radha Arungi yumda lai. Arungi konunggumnaba yumadu ubada Radha di pungangakre amongsu ikaisi matanta. Arunna ima amta tolo. Masana kaubata raduna Rasi iping na toklai. Radha bu ahan bu ubamaktada Rasina Radha bu mamaw yamna oisaningki. Radha na Rasida makong soktuna kurumzay. Radha gi matawduda henadom nungsiba poklai. Rasina isadi sakna sak fazariba ingna tapiba kayadi singnemna fazaribano ibongo na haiba chumidana. Radha di ikai manduna mamainon taraga pamduna lay. Arunna mamada michi kachali. Rasina ibongo nang bazardagi kari no khara layruso ai imauga wari sanaramge. Arunna hoima hairamaga Arun thokre. Rasina ibema nang ngayakta pamlamo ima imungda amta sangluge. Radhana kanima. Rasina makutta sanagi lig ama paiduna thoklai. Lig adu Radhagi ngaksamda sisinbiduna. Ngasidagi nangse imongni haina khalabani. Radhana ima lig asibo. Rasina imana nungsidana pibani pamdrabani imongbo. Radha mapi irajilai. Ima, mapo khudingda imagi seba phanganbiu ko. Rasina isagi bebar isagi natawda ima pele. Ado ima babadi lairibra isil inauna kayano imada amta hayudana. Radhana lairi ima isil inaw ahomne tamoga aiga inaw piyamaga. Ima aidi lairaba machane ima hoiga yengnabada yamna khene. Rasina adumna haibhauna bro paisana leiba yadaba posak ama hairabadi nungsibani. Adugi sumathakta imana pambadi afaba imongni paisa baibi ina kaira khunbi nate. Ima karimte he khande adu ada khangde imadi yomsida nang lakpa ngaiduna leigadorabani ko. Radhana imagi ningba nasana soidana thunganjagani. Ngayaki matungda Arunsu halai. Makoy ahom haraw-haraw chai sinjaba loiraba tungda Radhabu Arunna thilure. Radha di Arungi mamana hairagliba tawragliba mayamduda pungangakre amongsu harauzay. Matam karagi tungda Radha mayumda salami. Numittumagdada Arun Radhagi managda lai. Mahusagom makoy anigi unafam lamhangduda Radhaga unaduna wari sanarami. Radhana dada nangse yam phate ko. Arunna kaidorge na. Radhana nangdi nongmada aingwanda nungsibajana haibidi ai yam sauri jani. Arun nooga asibu wa thongna haige taw ko. Ay nang nungsiye, yang nungsiye Radha. Radhana milo itaramani. Arunna lamang sida kanan tadoy no. Ado ngay ko ne, midam ta usalune.
Radhana, kaygino? Arunna, uido usalose. Radha mamid uisanduna phamduna lay. Radhagi chamna phajarabi maithong adubu Arunna mitpeni yengzari. Arunna Radhagi laibakta nuksina chupaga. Yare, mitpango. Radhana, kaygino mit uisalalide? Arunna Radhagi khazayda siktuna amutang puyena yengi tawba. Radhana, kadargi nupa haisini. Hoy bungo, nongmadi nanakta lengdana layradabani. Arunna, ngaiba yawadori daide. Ado noi tamodo yam sathigo. Hayeng haisingpot kya sapot ka pijaruno. Radha noklaga. Asibu wanina. Ado, nada, karigumba ay sikradi nang kari tawniya. Arunna, karino nang nahaydubo. Adong nahaygano pati. Radhana, sumhaybaniba, sauno, inungin usiradana. Asomna ngayak wari watay sanarabang matungda, Radha abu tinsin biramdaga Arun gari thagdorai. Lambida khabagi kambuna gari kamai. Arun gari dagi tapna kumtharai. Arunna, aigi gari kami karigino. Khabana Arun gi mathabakta khutna thillaga. Nangla Radha khangnarise.